Inama, atopa wari oina sase. Nangna ne, adomai tumina laibaduna yaroi ko. Nangna aranbata tagani. Sagargi maralbu kaino. Handakti misna kaplaga khumlai. Aranbata waisano. Lot ke khana lola bane. Mahagi mamangna. Ayamu khana le pangamlo. Ay sibu hing libro. Ay di asibag apang kagwera Misna thok liba thaudok shingdu. Nong matasu asumna kapkide. Adubu ma sagar buning shingluba mikuptadi. Mitkipi khamba ngamde. Somdana Santos na hairei. Hana pau faunaba numberduda amta yenguda nangbo. Chak charaktaba nangbu kamdawrige. Phullo tawraga lakpa ai phauda manungda irang hawreeda nangbo. Somda misna gi kadana kamdawri. Thoibi na hairei. Misna kapkanuse. Nangi awaba ay khangdaba natiye. Nasana nasabu hantana dum khanduna leire. Kharasu wakal chawthokna hingsi kaidawge. Asumna hainari ngai. Thoibi gi phone da call ama lai. Thoibi phone gi screen du da yengi. Thintha batau dana fat pai khali. Hello. Misna hoi da laye. Hoi. Thoibi phone du misna da pirei. Kanalo. Pai da bayone. Misna phone du lawi aduga. Hello. Kana. Thoi. Misna khonjal du tabada asaba murti amagum laikre. Phone tawraklibadu Sagarni. Thoi. Misna khonjal nikna. Ay ngasaydagi yam kuine ngai ba. Chaksu charaktri hek yoropaka laine. Yam thuna thonglo ko ay ngairabane. Sagar phone du kakre. Misna wa amata haiba ngamde. Phajin bayadaba mitludagi pirang lepa laitana sintharei. Kaptuna mulerano loshilo. Inama ay magi basta unigdre. Ay kari kumdoino. Ay hingingdre inama. Misna thamoy sok na kapli. Thoibi na hairei. Adugi matam nate lao. Thoibi na misna bu namduna puduna thoglakle. Misna amadi thoibi Sagar hoina lairiba mafam du yorakle. Misna Sagar bu yengdana ba honai. Thoibi na hairei. Wari phasana sanau ko. Sagar nokfen tawi. Adubu Sagar Misna gi maithongdu ubada karino haina khalli. Misna di matung onthoktuna leptuna lei. Thoi kaidawrage. Dada da saurira. Dada su somda upai leitabaine. Hek yabaga laisidi. Saunuse. Maido somda onsilo. Misna makhutu chetna paisinduna pirang mabu kana fasinjai. Thoi nangina tause. Aidi nukshiba na ngauriko. Asi hairaga Sagarna Misna gi lengjumda makhut ani duna pairaga mangonda onsilhali. Misna Sagar da sukyang yangakte. Adubu Misna gi maithong ubada Sagar di tu chungkiba khangaude. Thoi nang kaidawrage. Nang kaidawrage habane. Misna wa machet amata khumde Sagar da yanglai. Ngasai makai fazilamba lamhenbi pirang dusu maning tamna singtharei. Aduga Misna asumna hairei. Ay bukaw thuklo. Ay luhong dore. Wahay du tabada Sagar Misna bu pariba makhut ani du khangtha thadoi. Aduga tunglomda khongthang halli. Thoi kaino nang haidubo. Asengmane aina hairise. Ay luhong dore. Ay bukaw kro. Among hana ay buning shinglorano. Misna mapi sule palaitana sinthari. Sagar na Misna gi lengjum dupai duna. Thoi, ay nang yaudana hingba ngamloy. Luhong bodo nasana yade hai ko. Ay nang gidamak lepliye. Thoi, nang tadabu nung shitrabo. Ay di nang buyam nung shiye. Nang bukaw ba ngamloy. Sagar mapi leptana sinthari. Misna thongna pumba khomjin duna hairei. Nukshide. Ay nang busuk nung nukshidiye. Ay nang bukaw kiba kuide. Ay gimangda amok na lepirano. Misna khonjel thokna kaplai. Thoi, nafam da thamkiba thajabase nang bukaw khrai ba wai sina bidai pi ba yarabro. Nang gi thajaba mangan bai se na khut pe na halo. Madu khangtada ai ge wa base ko ni.
ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯟꯇꯣꯁ, ꯔꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯟꯇꯣꯁꯅ ꯉꯛꯅ ꯍꯪꯂꯛꯏ, "ꯚꯥꯏ, ꯀꯩꯗꯧꯔꯒꯦ?" ꯁꯥꯒꯔ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯀꯣꯛꯇꯨ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯃꯤꯁꯅꯥꯁꯨ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯀꯞꯅ ꯀꯞꯅ ꯆꯦꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯤꯁꯅꯥꯕꯨ ꯇꯥꯟꯅꯈ꯭ꯔꯦ꯫ ꯁꯥꯒꯔ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯄꯨꯡ ꯈꯔ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩ꯫ ꯁꯥꯒꯔꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯨꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯁꯟꯇꯣꯁꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯊꯦꯡꯉꯦ, ꯆꯠꯂꯁꯤꯔꯥ?" ꯁꯥꯒꯔ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯥꯛ ꯇꯝꯅ ꯈꯣꯡꯊꯥꯡ ꯂꯨꯝꯅ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ, "ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯦ, ꯉꯁꯤꯗꯤ ꯄꯥꯔꯇꯤꯗꯣ ꯀꯦꯟꯁꯦꯜ ꯇꯧꯔꯁꯦ." ꯑꯗꯨꯕꯨ ꯁꯥꯒꯔꯅ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯍꯨꯝꯗꯨ ꯄꯥꯔꯇꯤ ꯃꯐꯝ ꯌꯧꯔꯛꯂꯦ꯫ ꯂꯩꯔꯝꯂꯤꯕ ꯃꯔꯨꯞꯁꯤꯡꯗꯨꯒ ꯈꯨꯠ ꯁꯣꯛꯅꯩ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯍꯥꯏꯔꯒꯗꯤ ꯁꯥꯒꯔꯒꯤ ꯃꯥꯏꯊꯣꯡ ꯍꯣꯡꯈ꯭ꯔꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯔꯨꯞꯁꯤꯡꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ꯫ ꯔꯕꯤ ꯑꯃꯗꯤ ꯁꯟꯇꯣꯁ ꯉꯛꯄꯗ ꯂꯣꯏꯔꯦ꯫ ꯁꯥꯒꯔꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯆꯥꯅ ꯊꯛꯅꯕ ꯃꯈꯜ ꯁꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯆꯧꯀ꯭ꯔꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯒꯤ ꯃꯌꯥꯏꯗ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯔꯨꯞꯁꯤꯡꯗꯨ ꯄꯥꯔꯇꯤ ꯍꯧꯈ꯭ꯔꯦ꯫ ꯁꯥꯒꯔꯁꯨ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯄꯥꯔꯇꯤꯗꯨ ꯑꯦꯟꯖꯣꯏ ꯇꯧꯏ꯫ ꯃꯃꯥꯡꯗ ꯁꯥꯒꯔ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯕꯁꯨ ꯑꯀꯛꯅꯕ ꯄꯦꯛ ꯈꯔꯇꯃꯛ ꯊꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯈꯪꯗꯕ ꯃꯔꯨꯞꯁꯤꯡꯅꯗꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯁꯥꯒꯔ ꯉꯁꯤꯗꯤ ꯐꯖꯅ ꯉꯥꯎꯔꯦ꯫ ꯋꯥꯔꯤꯁꯨ ꯀꯥꯏ ꯀꯥꯏꯗꯅꯣ ꯄꯪꯄꯨꯗ ꯄꯨꯊꯣꯛꯂꯒ ꯄꯪꯁꯥꯗ ꯁꯥꯔꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯟꯇꯣꯁ ꯑꯃꯗꯤ ꯔꯕꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯐꯝꯂꯝꯕꯗꯒꯤ ꯁꯥꯒꯔ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯁꯥꯗꯨꯁꯨ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ꯫ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤ꯫ ꯁꯥꯒꯔꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯏꯁꯩ ꯁꯛꯂꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯇꯥꯒꯗꯧꯕꯒꯤ ꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯑꯗꯨꯕꯨ ꯁꯟꯇꯣꯁꯀ ꯔꯕꯤꯒꯗꯤ ꯃꯐꯝꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ꯫ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ, "ꯔꯕꯤ, ꯌꯨꯝꯗ ꯄꯨꯅꯕ ꯇꯧꯔꯁꯦ. ꯃꯁꯥꯁꯦ ꯐꯖꯅ ꯉꯥꯎꯔꯦ ꯇꯧꯔꯤꯁꯦ." ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯥꯒꯔꯗꯤ ꯏꯁꯩ ꯍꯧꯔꯛꯏ꯫ "ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯖꯔꯔꯣꯏ ꯄꯪꯂꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯑꯣꯏꯁꯅꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯐꯝꯗ ꯅꯪꯒꯤ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯃꯟꯗꯦ." ꯁꯥꯒꯔ ꯏꯁꯩꯗꯨ ꯂꯣꯏꯕ ꯐꯥꯎ ꯁꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯂꯒ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯁꯥꯒꯔ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯊꯣꯏ, ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. ꯃꯄꯣꯛꯁꯦ ꯅꯪꯒꯤꯅꯦ ꯊꯣꯏ." ꯁꯥꯒꯔꯒꯤ ꯃꯇꯧ ꯎꯕꯗ ꯅꯣꯡꯃꯇ ꯀꯞꯇꯕ ꯁꯟꯇꯣꯁ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯒꯔꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯅꯪꯒꯤ ꯊꯣꯏꯁꯦ ꯁꯦꯟꯅꯕꯗ ꯈꯔ ꯋꯥꯠꯈ꯭ꯔ ꯃꯥꯜꯂꯦ. ꯑꯩ ꯂꯥꯜꯂꯦ ꯚꯥꯏ, ꯑꯩ ꯂꯥꯜꯂꯦ. ꯑꯩꯅ ꯁꯦꯟꯅꯕ ꯋꯥꯠꯄꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯦ." ꯁꯥꯒꯔ ꯑꯃꯗꯤ ꯁꯟꯇꯣꯁꯀꯤ ꯃꯇꯧ ꯎꯕꯗ ꯃꯌꯥꯝꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯕꯤꯁꯨ ꯆꯪꯂꯛꯏ꯫ ꯔꯕꯤꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯨꯜꯂꯁꯤ ꯍꯥꯏꯅ ꯕꯤꯗꯥꯏ ꯇꯧꯔꯝꯂꯒ ꯑꯍꯨꯝꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯃꯤꯁꯅꯥꯅ ꯁꯥꯒꯔꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯕ꯭ꯔꯥ? ꯃꯗꯨꯁꯨ ꯅꯠꯇꯦ꯫ ꯃꯤꯁꯅꯥ ꯁꯥꯒꯔꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯤꯁꯅꯥ ꯃꯥꯒꯤ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯄꯨ ꯈꯥꯡꯖꯔꯤ꯫ ꯏꯁ꯭ꯋꯔ ꯃꯥꯕꯨꯁꯨ ꯅꯤꯟꯗꯥ ꯇꯧꯖꯔꯤ꯫ ꯀꯔꯤꯒꯤ ꯄꯤꯕꯤꯕꯅꯣ ꯊꯨꯡꯂꯔꯣꯏꯗꯕ ꯅꯨꯡꯁꯤꯕ ꯏꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ? ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯩꯃ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯎꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯅꯣꯡꯃꯇꯁꯨ ꯃꯤꯁꯅꯥ ꯅꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯤꯅꯣꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯃꯅ ꯅꯟꯕꯒꯨꯝ
ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯁꯥꯒꯔ ꯃꯤꯁꯅꯥꯕꯨ ꯀꯥꯎꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯥꯎꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇꯅ ꯅꯤꯡꯁꯤꯡꯕ ꯆꯥꯝꯃ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯃꯤꯠꯃꯥꯡꯗ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯂꯦꯞꯂꯤ꯫ ꯃꯆꯥꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯣꯡꯂꯛꯂꯤꯕ ꯁꯥꯖꯠꯇ ꯊꯥꯕꯜꯂꯩ ꯃꯤꯄꯥꯏꯗꯕ ꯉꯝꯗ꯭ꯔꯦ꯫ ꯊꯥꯕꯜꯂꯩꯅ ꯁꯥꯒꯔꯕꯨ ꯀꯧꯔꯛꯏ꯫ "ꯑꯆꯧꯕ, ꯑꯆꯧꯕꯣ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ?" ꯁꯥꯒꯔ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯂꯛꯏ꯫ "ꯇꯥꯏꯌꯦ ꯏꯃꯥ." "ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯁꯤ, ꯊꯣꯛꯂꯛꯑꯣ." ꯁꯥꯒꯔꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ꯫ ꯊꯥꯕꯜꯂꯩ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯁꯥꯒꯔꯗꯤ ꯅꯣꯟꯊꯗꯨꯅ ꯂꯩ꯫ "ꯀꯔꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯅꯇꯧꯁꯦ? ꯆꯥꯛꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯐꯪꯗꯦ, ꯑꯩꯅꯒ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕ ꯐꯪꯗꯕꯅꯦ꯫ ꯗꯨꯀꯥꯟ ꯃꯌꯥꯝ, ꯐꯥꯝ ꯃꯌꯥꯝꯁꯦ ꯁꯦꯟꯅꯕꯗꯅꯦ ꯏꯃꯥꯁꯨ ꯋꯥꯔꯦ꯫ ꯃꯤ ꯊꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯍꯧꯗꯕꯗ ꯑꯁꯣꯏꯕꯒꯤ ꯑꯁꯣꯏꯕꯅ ꯄꯤꯛ ꯊꯜꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯅꯣꯡꯌꯥꯏ ꯏꯇꯨ ꯌꯧꯔꯒ ꯍꯦꯛꯇ ꯍꯟꯖꯤꯜꯂꯛꯏ꯫ ꯅꯪꯒꯤ ꯁꯨꯇꯤ ꯂꯣꯏꯒꯗꯕꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ?" "ꯀꯨꯏꯗ꯭ꯔꯦ, ꯑꯗꯣ ꯏꯃꯥ, ꯑꯩ ꯊꯕꯛꯁꯦ ꯇꯣꯛꯂꯒꯦ ꯈꯜꯂꯦ." "ꯃꯗꯨꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯖꯅ ꯆꯪꯈꯤꯕ ꯄꯣꯁꯇꯨꯗꯒꯤ ꯇꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯁꯨ ꯏꯃꯥ ꯍꯪꯂꯣꯏ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯒꯤ ꯁꯥꯖꯠꯇꯨꯗꯤ ꯁꯦꯝꯗꯣꯛꯎ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯅꯅꯦ, ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯈꯤꯕꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯁꯟꯇꯣꯁ ꯂꯥꯛꯇꯨꯅ ꯋꯥꯔꯤꯗꯨ ꯁꯥꯡꯊꯕ ꯌꯥꯗ꯭ꯔꯦ꯫ "ꯏꯆꯥ ꯂꯥꯛꯂꯤꯕ꯭ꯔꯥ?" "ꯍꯣꯏ ꯏꯃꯥ, ꯀꯩ ꯋꯥꯔꯤ ꯁꯥꯔꯤꯅꯣ ꯌꯥꯝ ꯆꯤꯛꯊꯅ?" "ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯂꯨꯍꯣꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯔꯝꯕꯅꯦ." "ꯐꯔꯦ ꯐꯔꯦ, ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯎꯈꯣꯀꯣ, ꯏꯃꯥ ꯆꯦ ꯆꯥꯡ ꯈꯔ ꯌꯦꯡꯒꯗꯕ ꯂꯩ." ꯑꯁꯨꯝꯅ ꯊꯥꯕꯜꯂꯩ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯅ ꯍꯥꯏꯁꯤꯅ ꯍꯦꯟꯅ ꯐꯔꯦ. ꯃꯤꯁꯅꯥ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯚꯥꯏ, ꯅꯪ ꯍꯥꯟꯅ ꯍꯦꯛꯇ ꯍꯣꯡꯅꯕ ꯇꯧꯁꯤ." ꯁꯥꯒꯔ ꯈꯣꯟꯖꯦꯜ ꯂꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯃꯥ ꯀꯅꯥꯗꯁꯨ ꯂꯨꯍꯣꯡꯂꯣꯏ, ꯑꯩꯅ ꯊꯥꯖꯩ."